LEINGAK NATRAGA social workers singna SHADUNA Meeyam da SHINNARIBA public property sing asi Meeyam na isa gi lanni Khanna Ngak Shenduna Thamba gi Tangai Phadaba Lei HAINA BISHNUPUR gi MLA GOVINDAS KONTHOUJAM na PHONGDORAKLI MLA GOVINDAS KONTHOUJAM gi mityeng makhada MLA local area development fund dagi BISHNUPUR gi kha potsang bam mayai lekai da saba ibendau nonglaima community hall amasung kha potsang bam mamang lekai da saba Sri Sri Radha Raman Sadbhavna Mandap Sangha bagi thoram da wafam makna phongdokhibani MLA Govindas Konthoujam na makhata na hai tam kayarak mikhal da mai pak to na miyam gi thogal tawduna laklabasu miyam gi apamba aningba khudingba thunghan ba haiba dudi ngamdana lakli adomai namak SCS gi mihut amu oina SCS gi manung chana laidiba khul singda laidiba awat apa sing asi khara makhai men khatna ba hotna bagi Sharuk ama oina MLA local area development fund dagi community hall sing asi SHADUNA Meeyam da sinamani community hall sing asi SHADUNA ngasi oiriba phibam asi yorokna ba hotna bada kari da soikhiga dagi haiduna khongthang khuding senarakiba committee sing aduna lawkhiba thodang sing adu sing thaningai ni Meeyam gi lan ama oina SHINNARIBA public property sing asi ningthina Ngak Shenduna chawkhatpa AC ama oihanbada natana chawkhatpa khunai ama oihanna ba hotna bada pumdamakna thodang yamina si haina sumakna makhatana phongdokhi ibendau nonglaima lai committee amsung Sri Sri Radha Raman Mandir committee na sinduna pangthokhiba thoram maduda Nachau Jila Parishad ki hanagi Jila Parishad member TH Dilip Maitai ibendau nonglaima lai committee gi convener A Chauba Sri Sri Radha Raman Mandir committee gi president Jiten Khulgi Ahal Singh amadi Ushu Shanor Kyasu Sanpyakhe Aku ni aku senang dengan setlaba. Aku amat tu bagi wakalon dengan setlaba kan. Kata aku ni pun mengasih setam dah. Asal mau ahung berkaya. Orang pun namanya hai basi. Ayat siapa hasil zaman ni aduna. Senior lagi di development kau bayar dah benda. Adu boleh betul aku. Mayam ni hek pahami betul. Sama thumba amandaba. Bagi lama kau ini orang orang hai setlaba. So ISHA tu pakai. Mayam masih hendak kau yang mana hai bagi. Siapa hasil betul musuh yang macam tadi. Sarkar ki pos hai macam ni. Sarkar ki ni lobby betul. सरकार का सारांश बनेगा वो तो दी प्रजा की है सरकार की नहीं है लोगों में लगेगा प्रजा की कोनी मपू का नाम तो नहीं है अदना प्रजा की कोनी मपू कोई नहीं है everybody's property is our property है nobody's property है वैसे